ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗꯒꯤ ꯀꯣꯛꯊꯣꯛꯅ ꯂꯦꯞꯆꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯈꯨꯕꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯊꯣꯏ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯅꯧꯕ ꯊꯥꯡꯂꯞꯅ ꯌꯦꯡꯕ ꯐꯪꯅꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯈꯨꯕꯁꯤ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯊꯣꯏꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤꯁꯦ ꯇꯧꯁꯟꯕꯤꯌꯣ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯈꯨꯕꯁꯤ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯛꯄꯁꯤꯗ ꯑꯃꯗꯤ ꯉꯁꯥꯏꯒꯩ ꯌꯥꯝ ꯏꯪꯉꯝꯗꯕꯅꯤ ꯍꯧꯖꯤꯛ ꯏꯪꯁꯤꯜꯂꯛꯑꯦ ꯖꯔ 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 ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯀ꯭ꯔꯥꯁꯤ ꯈꯔ ꯌꯥꯎꯖꯈꯤꯕ ꯌꯥꯝ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯚꯣꯠ ꯊꯥꯗꯖꯒꯗꯧꯔꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯑꯩꯁꯨ ꯈꯟꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯥꯗꯕꯗꯣ ꯚꯣꯠ ꯊꯥꯗꯕꯒꯤꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯛꯑꯦ ꯑꯗꯨꯒꯤ ꯁꯛꯐꯝꯗꯨꯁꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯛꯐꯝꯁꯦ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥꯡꯗ ꯍꯪꯈꯤꯕ ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯑꯃꯃꯨꯛ ꯂꯧꯈꯠꯂꯛꯑꯒ ꯉꯁꯤ ꯅꯧꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯑꯗꯣ ꯋꯥ ꯉꯥꯡꯕꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯈꯟꯖꯩ ꯍꯧꯖꯤꯛꯁꯦ ꯑꯩꯁꯤ ꯅꯥꯇꯣꯟ ꯌꯥꯝ ꯐꯨꯜꯂꯦꯕ ꯑꯗꯨꯒ ꯈꯅꯥꯎ ꯅꯥꯔꯝꯕꯅꯦ ꯈꯅꯥꯎ ꯅꯥꯕꯗꯤ ꯈꯔ ꯐꯈ꯭ꯔꯦ ꯑꯗꯣ ꯅꯥꯇꯣꯟ ꯌꯥꯝ ꯐꯨꯜꯂꯦ ꯅꯥꯇꯣꯟ ꯈꯨꯐꯨꯟ ꯑꯃ ꯇꯧꯋꯦ ꯍꯧꯖꯤꯛ ꯏꯪꯁꯤꯜꯂꯛꯑꯒꯅ ꯍꯦꯟꯅ ꯐꯨꯟꯖꯜꯂꯛꯑꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯁꯦ ꯃꯌꯥꯝ ꯐꯪꯖꯔꯛꯂꯒꯦ ꯑꯔꯤꯕ ꯆꯍꯤ ꯆꯠꯈ꯭ꯔꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯑꯦ ꯑꯔꯤꯕ ꯆꯍꯤ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯇꯧꯍꯟꯅꯤꯡꯕꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯝꯂꯞꯄ ꯑꯃ ꯑꯅꯤꯗꯪ ꯍꯥꯏꯕꯤꯔꯝꯃꯨ ꯀꯩꯅꯣꯗ ꯁꯤꯗ ꯊꯣꯛꯏꯁꯤꯗ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯍꯪꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯑꯃꯗꯤ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯤ ꯇꯧꯍꯟꯅꯤꯡꯉꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯛꯊꯣꯛꯅ ꯂꯦꯝꯖꯔꯤ ꯑꯃꯗꯤ ꯀꯪꯂꯩ ꯃꯥ ꯏꯃꯥꯅ ꯌꯥꯏꯐꯔꯦ